Manipur Chief Minister N. Biren na haukiba November 19 Delhi da layrakiba adu ngasi nungthil Imphal da thunglakre. Chief Minister N. Biren gi handak Delhi Khongchat asi lanung da layriba Manipur miyam gi amadi laingak ki di khwaidagi Maipakpa Khongchat ni haiduna ngasi nungthil N. Biren na Imphal International Airport da thunglabam tungda BJP gi Cabinet Minister MLA Singh amadi BJP gi masing yamlaba committee sing na Harao Yamna CM bu lengyan fi yanduna Oakhre. Handak ki CM gi Delhi Khongchat aduda Yamna chawna Maipakpa ama oiribadi Manipur gi lalauba singi manungda khwaidagi liraba lalholdup amagi cadre singna khulai thadokduna Bharat lengaka Delhi da peace agreement sign tawnakhiba adu Yamna historic oiba milestone ni Hyna Harao Taramna Chief Minister N. Biren na paudamkhi. Manipur ki mayam da I appreciate tokjari mayam tam sangna ngamaktraba port amakhak Manipur mayam gi mateng dagi hantak after 60 years Manipur mayam gi mateng dagi koi aduguma shanti gi lambi da porpong amba adugoina masida yam sauna guide togiba Bharat ki adugumba Honorable Prime Minister Modi ji aduga Honorable Union Home Minister Amit Shah ji I am tasengna gi Manipur ki mayam gi site gi amadi sarkar gi kalik mayam gi site gi thakachari adu yam maruina Manipur ki mayam gi support natraga di haiba poshe koi ngamamoi aduga loinana mok leiriba aduguma luptugi organization dugi thopu basing makhoi gi kedar mayam puna makkusu aikoi Manipur mayam gi site gi aduga koi sarkar gi site gi isa gi site gi makhoi busu appreciate tauri welcome tauri aduga sumaina leibiriba mayam puna maksu shanti gi lambi sala akanda yamna ing tappa Manipur ma yamna ing tappa Bharat ma goina bo hona bada makata na mateng pang biu haina mayam da ya apil